State asigi semitlon da printing industry na choba thodang lauri matham ga chunaba anauba technology hapchinduna quality leiba pothok puthokna ba hotnaba gi tangai fadaba lei haina All Manipur Press Association gi president YK Dhiren phongdokrai wafam asi chingmerong da leiba Hotel Classic Grand Association asina senduna pangthokiba nongmagi oiba seminar kam road show gi thoramda phongdokhibani Future of Printing Industry and India's Act East Policy haiba hiramda pangthokpa thoramatuda Additional Chief Secretary Textile, Commerce and Industries Anurag Bajpai IPAMA gi President Javeer Singh Bosem gi Chairman Akham Joy Kumar AIFMP gi VP is Sunil Khurana amadi Ampa gi President YK Dhiren Sarukyaki mahakna makha taraduna malem gi honglakliba chawkhat lamjel asida small medium amadi large scale da printing industry tawriba singsu matam gi honglakliba technology ga loina duna chatabi yade printing industry go ina matam gi matung ina puthokliba machine amadi sizinagadauriba technology gi maramda khanghauna ba seminar kam road show asi pangthokpani printing industry na su kunai amagi semitlon da ajoba thodang lauri maram aduna lamdam asigi semitlon hena faganaba matam ga chunaba printing industry gi anoba technology thamduna quality leiba pothok puthokpagi tangai fadaba lei haina phongdokhi printing technology fastest sense like digitalization की digital की era amuk like 3D की era like AI की like sigumba mayam sing asi Manipur su masigi honga iba technology की sense siga loina raga satraga di Manipur su laiba globens की kaino sida ikoi su yahobung amdaba gi phiwa malaka dori government की lairiba ikoi की office की thabak thorom sing natraga ikoi tongan tong autonomous की oiba lairiba officing natraga lanai की lairiba industry tawriba punamakna ikoi की print ka mari leina ba thabak thorom sing se lamdam sigi adung laba industry tawgeriba sing sibu promote tawu aina ikoi Manipur की lairiba printing industry sing sida printing press sing sida thabak sing ado bibi nabagi damakta so emi amda appeal tawjage